ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅ ꯉꯁꯤ ꯈꯣꯡꯖꯣꯝ ꯁꯄꯝꯗ ꯀ꯭ꯂꯥꯁ 6ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯀꯣꯛꯇ ꯌꯣꯠꯆꯩꯅ ꯊꯣꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ 6ꯇ ꯇꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯦꯕꯤꯑꯦꯝꯍꯜ ꯕꯤꯁꯥꯜ ꯑꯦꯀꯥꯗꯃꯤ ꯈꯣꯡꯖꯣꯝ ꯁꯄꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯖꯦꯅꯤꯀꯥ ꯗꯦꯕꯤ ꯁꯄꯝ ꯀꯧꯏ꯫ ꯃꯍꯥꯛ ꯀ꯭ꯂꯥꯁ 6ꯇ ꯇꯝꯂꯤꯕ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯍꯟꯗꯛꯇ ꯋꯥꯊꯣꯛ ꯑꯣꯏꯅ ꯆꯥꯎꯅ ꯊꯣꯛꯈꯤꯕ ꯀꯨꯃꯥꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯆꯍꯤ 22 ꯄꯥꯁꯣꯏ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯨꯄꯤꯁꯤꯡꯕꯨ ꯃꯤꯑꯣꯏ ꯀꯌꯥꯗ ꯁꯤꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯤ꯫ ꯑꯍꯥꯟꯕꯗ MPAꯒ ꯈꯨꯠꯁꯝꯅꯗꯨꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈ꯭ꯔꯦ꯫ ꯆꯤꯌꯔꯃꯦꯟ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯉꯥꯛꯂꯤꯕ UNLFꯀꯤ ꯄꯣꯛꯄꯁꯤꯡꯗ ꯂꯩꯕ MPA ꯃꯩꯔꯥꯒꯤ ꯂꯣꯏꯅꯕ ꯏꯇꯥꯎꯁꯤꯡ ꯑꯃꯗꯤ AT ꯌꯨꯅꯤꯠ 61 ꯋꯥꯡꯉꯨ ꯌꯨꯅꯤꯠ 28 ꯊꯣꯡꯖꯨ BBF ꯋꯥꯡꯉꯨ ꯁꯤꯇꯔꯟꯖꯟ ꯁꯝꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ 2024ꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯉꯨꯁꯤꯡꯗ ꯉꯁꯤ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈ꯭ꯔꯦ꯫ ꯎ ꯊꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯔꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯎ ꯋꯥ ꯍꯧꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯍꯥꯏꯗꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯁꯤꯜꯂꯛꯇꯔꯦ ꯍꯥꯏꯅ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯇꯨꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯨꯁꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ DJꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝ ꯀꯟꯇ꯭ꯔꯣꯂꯔꯅ ꯃꯇꯝ ꯆꯥꯅ ꯑꯦꯛꯖꯥꯝ ꯁꯤꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇꯔꯗ ꯋꯥꯀꯠꯂꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯁꯤꯟꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ DCꯗ ꯌꯧꯍꯜꯂꯝꯗꯕ ꯑꯁꯤꯅ ꯔꯦꯖꯤꯁꯇꯔꯅ ꯑꯦꯛꯖꯥꯝ ꯀꯟꯇ꯭ꯔꯣꯂꯔ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯐꯨꯜ ꯇꯥꯏꯝꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝ ꯀꯟꯇ꯭ꯔꯣꯂꯔ ꯑꯃꯗꯤ ꯔꯤꯒꯨꯂꯔ ꯔꯦꯖꯤꯁꯇꯔ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯐꯤꯂꯦꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯅꯝꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ 3rd ꯁꯦꯃꯤꯁꯇꯔ ꯑꯃꯗꯤ 4th ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯀꯥꯡꯂꯣꯟꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛ ꯌꯥꯎꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯛꯁꯟꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯍꯛꯆꯥꯡ ꯐꯪꯂꯤ꯫ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯚꯦꯇꯅꯔꯤ ꯑꯦꯟড ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯗ ꯚꯦꯇꯅꯔꯤ ꯑꯦꯇꯦꯟꯗꯦꯟꯁ ꯑꯣꯏꯕ ꯃꯌꯥꯔꯉꯝ ꯁꯤꯡꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯁꯤ ꯑꯌꯨꯛ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯊꯣꯡ ꯅꯝꯕꯣꯜꯕꯤ ꯃꯈꯥꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯌꯥꯔꯉꯝ ꯁꯤꯡꯂꯥꯏꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯔꯤꯝꯁꯀꯤ ꯃꯦꯔꯤꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯁꯣꯝ ꯈꯨꯂꯦꯟꯗꯒꯤꯅꯤ, ꯍꯧꯖꯤꯛꯅ ꯁꯟꯖꯦꯟꯊꯣꯡ ꯃꯤꯁꯟ ꯂꯦꯟꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯚꯦꯇꯤꯅꯔꯤ ꯑꯦꯇꯦꯟꯗꯦꯟꯠ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯑꯃꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ SDRFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯈꯣꯌꯥꯊꯣꯡ ꯃꯄꯥꯗ ꯆꯦꯜꯂꯤꯕ ꯅꯥꯒꯥ ꯇꯨꯔꯦꯜꯗ ꯇꯥꯁꯤꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯔꯦꯁꯀ꯭ꯌꯨ ꯑꯦꯟड ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯐꯥꯎꯕ ꯆꯠꯊꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅꯁꯨ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯛ ꯁꯟꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗꯁꯨ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KSAꯅ ꯂꯤꯁꯥꯡꯁꯤꯠꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯟꯅꯅꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯖꯨꯟ 5ꯗ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ KSS ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ, ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯥꯠꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯎ ꯊꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ KSAꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯁꯤꯡꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯦꯂꯥꯔꯃꯤꯡ ꯑꯣꯏꯕ ꯔꯦꯠ ꯑꯃꯗ ꯀꯥꯏꯊꯔꯛꯂꯤꯕ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯑꯃꯗꯤ ꯃꯥꯡꯊꯔꯛꯂꯤꯕ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ MSF ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯃꯥꯁ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯗ꯭ꯔꯥꯏꯕ ꯑꯟꯗꯔ ꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯐ꯭ꯔꯦꯟꯗꯂꯤ ꯀꯦꯝꯄꯦꯟ ꯁꯪꯒꯜꯂꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯤꯝꯗ ꯄꯣꯄꯨꯂꯔ ꯌꯨꯠ ꯀ꯭ꯂꯕ ꯑꯦꯟ ꯔꯥꯏꯖꯤꯡ ꯌꯨꯅꯤꯌꯟ ꯀ꯭ꯂꯕ, ꯈꯥꯡꯉꯕꯣꯛ ꯄꯥꯠ 3 ꯃꯈꯥ ꯂꯩꯀꯥꯏ, ꯈꯥꯡꯉꯕꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯆꯥꯎꯌꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ,
Uyal High School hariba mafam singa mari Thobal district na kon ba tungan mafam singa usara thabagi thoram pangtokhi ngasi gi usara singa si DFO Thobal na mating pangmani amadi thoram asibu mapung fana pangthok na bahona bada mating tawbirakhiba laikai gi maira pai bising mahairoi club amadi atai marup loi singbu MSF Thobal district committee da phongdorakli Nakalamoram na Student Union of Kangleipak sukna singduna sangalasi Kangleipak haibu wakhulunda numit mangani sukna uthabagi thauramama haukiba tha asigi amadagi hokiba do ngasi jun mangagi World Environment Day numit mai pakna dosinkre Noma kangdana uwa yanthalakpana malemgi honglakliba aying asa asidagi kharada oirabisu kanna ngamnabagi panamda sangchilakliba uthabagi thauramashida mafam kyada u pambi singthaki ngasi lusinba numita haraurau Samram Pumlau Taubul Nasing but Mapam Sing da Suki Tomi Sing Uthaki Tasiki Amadiki left in a numit marine she the Kangli Park Asiki Mapam Cat Umapung Fana Tabaki Taramasi Pantoki Sukna Pantoki but Uthabaki Tarama to the Kangli Park the lady but Tuan Mapam Singi Maira Paibi Club Sing Tuan the Sin Pam the lady but Oza Sing losing Bissing Amadi Mahiroi Kayana Sarugado Pantoki but Taramasibu Sound my Paki Atop pom na Shakmai Dam amadi isaw na sawalaba yung kaising UCM na yengsinkre Manipura handak thukiba ising isaw na maramoy na sawalaba Shakmai Dam amadi yung kaising ipiba masi United Manipur UCM na yengsin kongsara do Shakmai gi Santipur Sporting Club amasung Kunja Mapal Ithai Committee gi miut kangbu sing saryaki yengsin madur isaw na sawalaba yung gi miyoy sing laikin thabi Santipur Community Hall relief camp hangduna lady Isaw sina maramoyduna tingri awang posangbam khunau yauna tuan ba maphangi laupari lisingani rom laupan ba yaru debigi fiam de leidi haiba khangmamle miyamna khudong chaba si yengduna sengmai amadi kenel athu da semjinduna lokham sing laupan ba yana ba lengana hona biyo amadi awaba tarab singda mateng pangbiyo haina UCM sengmai unit amadi khunja singi maikedi gi madi leina ba singi pungning sing silakli Makasa Tarakoina Pausel Pausiri ke topa marueba paukrana Pausel Pautik editorial hana mem special content when mem thamjagi environment gi phibam kanbar ekoi punamana thaudang lawrasi Malem goina oirakliba global warming asida ekoi miyoibana lawgadaba thaudang adu United Nations gi General Assembly na English ngama samapanga humdraga ni thoida mifam pangtoktuna malem asibu kanana baloina aying asagi khalnga na thamnaba sai khudingi toan laibak sinda pangtoktuna lakli Say Sigi Oina, Malem Guina, Land Restoration and Drought Resilience Hibatimda, Ising Singba, Asang Amana Thanba Malem Amasanganava, Pausal Piri. Instead of Sidasu, Langaki Forest Department Yauna Tuanba, CSO Amatilana, Lupsingasu, Soxilaki environment if you must Kandana Bahona with a Taudang Loduna, Anobu Upalu Apal, Wai Pambi Kiasutari. Manipulenga ki environment and climate change solution na sel puthokuna nambul turel singbat pamadi turel asiki nagi ta kundari laikai club amasum miyam ko loina committee amamam semduna turel asi luna na thamna ba thabak lokat pawkre miyam nasu awareness campaign sathaduna turel asiki ising asi aikoi miyoibana sijinaba yaba mongda fagat hanana bo honari khongthang asi yamna phaba ma oidi lainga asigi forest department asu social forestry project ki makada singi tuan forest area sing yauna mafam kya u sara kya thari se minister amadi MLA singna sokchilang di environment ki fibam masikan bada mang thana songthokuna anobu u sara sing thaduna miyam na su anobu u sara sing thana ba apel tawhid lenga na su singa masum tamda lam acre manga de ki tara phawu sawbu mafam singda anobu u sara sing thabina ba akhanaba thorang ama lakhatuna grand gi senpam pi gani ha ka thorang su lokhali Loina Malem gi honglakliba environment gi fibam sikanana singmi singna yamna toina khul hongdo hongjin tawdana ba madi oi amadi u pambi yantat pegi mahutta anoba pambi sing thana ba environment gi thoram ko loina miyam da appeal tawkiba sima yamna phaba pauselni Malem gi oina suksilakliba environment gi fibam masi kanana ba hona bada state asigi mipung khudimak thawdang loduna anob u sara sing tharasi Anauba usara sing thaba loina anauba uhai sara sing thaduna garden semgalasi state asigi maru eba turel sing kanbada aikoi kudimak saru yarsi nambul amadi imphal turel yauna maru eba turel sing mosindana thamna ba loina lautak pat amadi maru eba pat sing motsindana thamna ba hona bada miyam su thawdang oksi
ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯅꯕ ꯑꯃꯗꯤ ꯏꯔꯝ ꯈꯣꯡꯂꯝꯁꯤꯡ ꯃꯣꯠꯁꯤꯟꯍꯟꯗꯅ ꯃꯐꯝ ꯆꯥꯕꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯊꯝꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯔꯒꯨꯝꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯍꯨꯠ ꯆꯦꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡꯅ ꯃꯍꯨꯠ ꯁꯤꯜꯂꯁꯤ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯄꯨꯡ 22 ꯁꯨꯞꯅ ꯊꯕꯛ ꯇꯧꯍꯜꯂꯨ ꯂꯧꯎ ꯁꯤꯡꯎ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ऑर्गेनिक की पोथोक मरांग कायना पुथोक्सी ऑर्गेनिक की पोथोक्सिंग पुथोकना बहोनाबदा माय उनसिंसी ngasi स्टेट की मियामसु एनवायरनमेंट कनबदा अचौब थौदांग लौदुना सही सुपा अनौ उपामी थाबगी थाबक सथरकले लाइंगा अमसुम सीएसओ अमदी एनजीओ सिंगसु एनवायरनमेंट की फिवम कनबदा अचौब थौदांग लौदुना हांगदुना लेरिबा मफम क्या अनौब उपामी सुंथारी एनवायरनमेंट की फिवम कनबा मियाम पुना थौदांग लौमिनद्रबदी माय पाकंगमलोय मरम अदुना मालेमगी ओइना सोक्सिलक्लिबा एनवायरनमेंट की फिवम कननब होनाबदा अखोय पुनमक थौदांग लौमिनरसी तंगाई फदना उ पांबी अमा यानथपदा अनौब उ सरा पांबी तरा थाबी हैनबी लसी उमंग वमंग योखतुना असंग अमांतना थलब मालेमम ओहेलसी अखोय खुदिमक नाद येक्तना मसा मौ फन लैनब उमंग वमंग संगसी अखोयगी तुंगे अफब मिरोल अमगिदमक अनौब उपाल वापाल थारसी एनवायरनमेंट की फिवम कनबद अखोय खुदिमक सरुक यारसी हैबा पाउजल पाउसी एडिटोरियल मैम स्पेशल कंटेंट मोइन मैम मखाताना थमजरी लोइसलक पोइना तो पावमना अमुकोन इसाउगी अवाब मयुकनरब सिंग चाना थनब पोलम सिंग एंथोखरे मणिपुर हौजिक यामना साथीरब इसिंग इसाउ अमन मरम ओइदना अवाब तारब मिय क्यागी मनाक्ता ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको की टीम सतुना मतेंग पांगबगी थबक मखा चथरी ngasi isingna thomjinduna lariba nagaram village ki miyamda mateng oina nagaram village authority ki khuthangda cheng bag manga hawai bag ama masum chanaba thau liter taruk tangkhul avenue village ki miyam ki mateng oina ba tangkhul avenue village authority ki khuthangna cheng bag manga hawai bag ama masum chanaba thau liter taruk gaipuinam village miyam ki mateng oina ba gaipunam village authority ki khuthangna cheng bag manga hawai bag अमा अमसुम चानब थाउ लिटर तरुक अमदी नमदलोंग विलेज की मियाम की मतिंग ओइनबा नमदलोंग यूथ क्लब की खुथांगदा सेंग बेग मंगा हवाई बेग मंग अमा अमसुम चानब थाउ लिटर तरुक खुसिनदुना मतिंग पांखि मतिंग पांगबगी थौरमसिदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना इसाउगी अवाब नंगलब मियोइसिंगी मनाक सतुना सेंग हवाई अमसुम आशा थाउ पांगबगी थबक सिदा अमुकोगी जनरल सेक्रेटरी प्रताप लैशंगथेम वाइस प्रेसिडेंट कोइजम संतोष ऑर्गेनाइजेशन सेक्रेटरी लैश्रम कृष्ण चंद्र पब्लिसिटी सेक्रेटरी हैसनाम फोरेन मंगा अमदी ऑफिस सेक्रेटरी आर के मुनिन सरुक याखी हैना सेक्रेटरी पब्लिसिटी हैसनाम फोरेन मंगा खुयेक पीदुना थादोरकपा सेरोल सिना मखाताना फोंदोरकली अदुगा हौजिक ओइनदि म्याम पाउस मतांग से लुसिनजरगे मसि म्याम पुना नोबा अपडेट ngamiनसी